Langbal Heisoi Tambaga Loinana Leibak ki Thouni Thouram Pangthokkhre Nongpok Ningthau Apan Thoibi Trust na sinduna ngasi Thobal Nongpok singda leiriba ibudau Nongpok Ningthau Apan Thoibi anigi khubamda Leibak asida leiriba yek taret salai mapan leikidraba pumnamaki mafamda Langbal Heisoi Tambaga Loinana ing tapa tangdu leitaba lamdam amagidamak Thouni Thouram Pangthokkhre apunbagi oiba anam athau kokpagi thauram su pangthokhiba laigi thauram aduga mari leinana Nongpok Ningthau Apan Thoibi Trust ki Secretary Ningombam Rajen na Fongdorakpada Langban Thana Lakpada Maitai Akhoigi Oina Mahausadagi Chatnaduna Laklaba Langbal Heisoi Tambagi Thouram asi ngasi Leibak asida leiriba yek taret salai mapan gi leikidraba pumnamaki mafamda amadi mamang chahi mi ahumdagi chatharakliba Kanglup ki lan asida thawaina pontha pikhraba Aikhoigi Maitai Athauba Athaubi pumnamaki mafamda kachaba oina Langbal Heisoi Tambagi Thouram asi pangthokpani thokliba pamdaba irang asi athubada loisinduna mahausagi ing tappa iramdam ama oihanbinaba ibudau ibendau anigi mafamda trust asina thaunizabani haina fongdorakhi Nopung to apan TV trust nopoksing thobalgi langbangi kunga mapani panba yaifaraba leba punumira sida lepaga sigi salai mapanda legidraba kwaiki biki mafamda langban Heisoi Tambagi koi thorumsi nopoito apan TV trust na ibudo ibendo nopoito apan TV gi khubamsida koina pangthoksabani aduga loinana haukiba 2023 gi May 3 khanghaudana thorokpa irang aduda leikidraba adugumba thawaina potha pikhraba khwaiki makki mafamdasu koina Langban Heisoi Tamba Langban Tambagi thabagasi punna ko salai mapada leibiriba khudumgi mafamda leigidab khuding mafamda koina ngasi nopoito wan de trust thoban nopoksing asigi Langban Tambagi thabagasi koi pangthoksaban